ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯩꯈꯣꯏꯕꯨ ꯋꯥꯔꯛ ꯋꯥꯇꯦꯝꯕꯤꯗꯨꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯆꯨꯝꯕ ꯂꯝꯆꯠ ꯁꯥꯖꯠ ꯅꯤꯡꯊꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯇꯝꯕꯤꯔꯛꯇꯨꯅ ꯑꯩꯈꯣꯏꯕꯨ ꯂꯝꯖꯤꯡꯕꯤꯔꯛꯄ ꯃꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯏꯄꯥ ꯁꯛꯂꯕ ꯀꯀꯥ ꯁꯛꯂꯕ ꯈꯨꯔꯥ ꯁꯛꯂꯕ ꯑꯍꯜꯁꯤꯡ ꯏꯃꯥ ꯁꯛꯂꯕꯤ ꯏꯅꯦ ꯏꯟꯗꯣꯡ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯅꯆꯥ ꯅꯅꯥꯎ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯣꯛꯆꯔꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯃꯆꯥ ꯗꯥꯛꯇꯔ ꯊꯥꯡꯖꯝ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯃꯤꯡꯗ ꯒꯣꯔꯃꯦꯟꯁꯤꯒꯤ ꯃꯃꯤꯡ ꯊꯥꯡꯖꯝ ꯀꯧꯏ ꯃꯅꯤꯄꯨꯔ ꯑꯉꯛꯄꯅꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯂꯤꯟꯊꯣꯏ ꯃꯃꯤꯡ ꯇꯥꯕꯤꯔꯝꯃꯅꯤ ꯉꯔꯥꯡ ꯅꯍꯥꯟꯒꯤ ꯚꯥꯔꯠꯀꯤ ꯑꯣꯏꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯦꯠꯁꯇ ꯑꯍꯥꯟꯕ ꯖꯨꯗꯣꯀꯥ ꯒꯣꯜ ꯃꯦꯗꯂꯤꯁ ꯂꯧꯕꯤ ꯃꯅꯤꯄꯨꯔꯤ ꯃꯆꯥꯅꯤ ꯃꯦꯔꯤ ꯀꯣꯝ ꯄꯟꯗꯨꯅ ꯀꯥꯟꯅꯗ꯭ꯔꯦ ꯋꯥꯔꯜꯗ ꯉꯁꯤ ꯐꯥꯎꯕꯗ ꯊꯣꯛꯈꯤꯕ ꯕꯣꯛꯁꯔꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯥꯒꯨꯝꯕꯤ ꯑꯃꯠꯇ ꯂꯩꯇꯦ ꯂꯩꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯑꯋꯥꯕ ꯑꯃꯅꯤ ꯃꯅꯤꯄꯨꯔꯤ ꯃꯆꯥꯅꯤ ꯃꯤꯔꯥꯕꯥꯏ ꯆꯅꯨ ꯑꯉꯛꯄ ꯐꯪꯅ ꯍꯣꯠꯅꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯡꯆꯠ ꯑꯁꯤ ꯀꯗꯥꯏ ꯌꯧꯍꯟꯈ꯭ꯔꯕꯅꯣ ꯃꯅꯤꯄꯨꯔꯤ ꯃꯆꯥꯅꯤ ꯉꯔꯥꯡꯗꯪ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯏꯅ ꯑꯗꯨꯅꯗꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯦꯛꯆꯔꯔꯁꯨ ꯂꯩ ꯌꯥꯝ ꯋꯥꯅ ꯑꯣꯏꯔꯛꯑꯝꯒꯅꯤ ꯃꯇꯝ ꯁꯥꯡꯅ ꯂꯥꯏꯔꯤꯛ ꯇꯝꯃꯛꯑꯝꯒꯅꯤ ꯂꯦꯛꯆꯔꯔ ꯑꯃ ꯑꯣꯏꯅ ꯍꯣꯠꯅꯕꯗ ꯆꯍꯤ 10ꯒꯤ ꯃꯊꯛꯇ ꯂꯥꯏꯔꯤꯛ ꯇꯝꯃꯛꯑꯝꯒꯅꯤ ꯀ꯭ꯂꯥꯁ 1ꯗꯒꯤꯅ MA ꯐꯥꯎ ꯇꯝꯃꯛꯄꯗ ꯑꯗꯨꯗꯤ ꯂꯩꯀꯥꯏ
Dr. Therapida Hydrabasu, Mama Paratobudo, Machana Togani Hicidi, Adum Hyrabane. Sweaterabane. Zinski Wasule, Madu Tongana Tamagani Hais. Zinski Wadu the Angang Semba the Alcrabani. Adubu, Tam Godobudo, Angang Tam Godobudo, Kobi the Sing Sairabadi, Kobi Se, Pazana Wang the Sound Horakani, Kobi the Tari, but Tindo Lopodi, Kobi Se, Mahia Lakani, Highway Artery, Mapumpana Chaviakani, Kobi Se, San Sangana Saman Gumay and Nagpatai, Highway Kobi Asimaxida, Aina, Jackson Nutigi. Mikup kang na senaragati no mo di ay kopi se phajare ay na yenga ga mit pe na ay na thajaba kopi ni ay na senjaba kopi ni otong na phajar khre dai na chawtok chang ngai oi ni madu angang du mak ni adong gi angang du mak adong gi angang se na biu tin phado biu apaba har ha biu sing pi biu mungsi mungsa phaman biu angang na sem bai ba se arai ba thobak nati adun ay na sai hai ba wa pham sing asigi lochalapada akoi adong gi ichabu Leka is the lady bar. Kana Matak Tomba, Makurana, Madonna, Manina Warakpada, Saubigano. What I be over? A Handuna, a lamb do Urakanda, Edmund and Metal to Pate, Pimanento to Pate, and what are you doing? Handuna come with the Guinea. Manapa Lincoln, Nuxida and Nati. Nuxidaba, a lamb do a Hana Cup Warroy. Mana Anansi Nuxidaba, Masua Warroy. I don't be yelling to this man to Pocadona. Kaya uban nung sila ba? So ito na wala ka ni Anduna. Ay ngonda, kung kitangzong ki, mama na, ay sahiyang kayo ito'y sura ba ni, isa o sura ba ni, imong pangbayara ba ni. Ay ngonda, wala piya ba? Mo, nagitsulog to karahalo ni he. Dahil itamoy na power, mama na nung sila, ay itamoy na power ay tari. O, mama sila ibon nung sila na. Sulub yang taagati, amang bo oira ni na haibiri ni kalaga. Ay ilaw siya li, mama giwapam sa ilaw siya li. Ano na yari ba makay mama la adi sultaro. Ay ning siya nagpahay tayo. Ay mo dahil biki. Sama na mawapam siya. Lady ba halaman. Di iyamba. Di ikataba mayam sina. Isa-isagi. Apik pa angang do. Warak pa da saubigan ako. Mana nung siday na. Pahaning day na. Laikay sige angang ni ko. Isa ni ko. Isu ni ko. Mga parang di payin. Kanda na waray na. Ado. Ima ubising na. Patawoy basing na. Lang na laubigan. Ay na. Hajaning pa siya dumani. Ado ka oza amagi. Wapam amtang tamjage aina lamdam masi da ozaw irakpasi taseng na hairakanda aigi laikhidraba ipa aduna yam lairana mana ujaruba khangjaruba kharadagi aisi laik tamanbirame ekoi chara yang helakpa imungni maite chakobun numita lebak pumbana chakobun numit ni haidana nga thongna dana amate maten chabu numita aigi imungda chara hen khiba numit aina kawlete matamdu ai chawrak nai khoigi Madung school da class 2-3 kari ngay makat. Madugi ningsing baduna marang wala kay gitamoy da. Ading pa makapigling ay dingi ye ka tangki ba igi koksit. Ay kak ay isa ay sude sa rahan loy ko ay hona gani ko ay. Madugi wasak to na marang wala ka ngasi wa da ay isa sina kay ba chaning ba matanda apabo wala ka di ay tubise. Choy na bise ay shot la supura su. Aduga makunde chaning ni haidana ay onda mimi isa ga haidai bise di. Marandi mimi do ina nungsi na pisa ba matamda na do do isa ay pisa de mayam thajabi da to bigan hamoi ge kan singda ay mama so ay mimi so pisa de adu mana chage da aphraba oi ba ai so da le pisa de masina oja gi wakhal oja ama oi ba tar bi mahakna angang sing je siap na ba na ba aran ba hai ba ko se oja sina tawra ro da ba mana asum ba sum tawra kan da angang sing duna asum ba sum ilakada ba ni adu na ni sahi ahum khaktang covid barak sida aina aigi school da ozawi jarura kanda lamdam sigi manipur gi lising kunthama pan ga chamri angang lising kunthama pan ga chamri ina kera kunba doctor engineer tikadar fakadar mantri mayam gi bacha maya larik tharak pada aigi kaisu leitraba muslim mayam na pullaga saba pitru pikpa school asidagi yamna lairaba saba thakkoda bo wajaba angang amana 25th position yawra ibas adu mama yamna hai sir principal se ayam khonai angangi yam khalle mado aina pallabada akoi school sigi angang singi khungu aigi personal pesa dagi kaya rakhan laikhre aigi school gi angang singi boy ai isagi pesa dagi kaya laikhre makoi gi damak aigi wife sina aigi spouse sina government gi sabab tawunina magi school gi uniform mayam pirpada ai koi sukri na ngawulit punina
ꯑꯔꯦꯝꯕ ꯐꯨꯔꯤꯠꯁꯤꯡꯗꯣ ꯑꯩꯅ ꯑꯩꯒꯤ ꯁ꯭ꯀꯨꯜꯗ ꯄꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯂꯛꯇ ꯑꯣꯖꯥ ꯍꯥꯏꯕꯁꯦ ꯁ꯭ꯀꯨꯜꯗ ꯀꯥꯔꯒ ꯂꯥꯏꯔꯤꯛ ꯇꯝꯕꯤꯕꯗꯨ ꯈꯛꯇ ꯅꯠꯇꯦ ꯑꯣꯖꯥꯗꯤ ꯉꯁꯥꯏ ꯑꯩꯈꯣꯏ ꯀꯩꯅꯣꯅ ꯏꯅꯥꯎ ꯄꯦꯇ꯭ꯔꯤꯛ ꯒꯣꯜꯃꯟꯅ ꯍꯥꯏꯕꯗꯨꯅꯤ ꯎꯃꯥꯏꯕꯤꯁꯨ ꯑꯣꯖꯥꯅꯤ ꯃꯥꯅ ꯑꯇꯤꯌꯥꯗ ꯈꯦꯠꯅ ꯄꯥꯏꯔꯀꯥꯟꯗ ꯃꯥꯅ ꯄꯥꯝꯂꯤꯕ ꯄꯣꯠ ꯑꯃ ꯂꯧꯕꯨꯛꯇ ꯂꯩꯕ ꯎꯆꯤꯗꯨ ꯐꯥꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯥꯅ ꯄꯥꯏꯊꯔꯛꯄ ꯃꯥꯒꯤ ꯀꯟꯁꯦꯟꯇ꯭ꯔꯦꯁꯟ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩ ꯃꯆꯦꯠꯇꯪꯗꯤ ꯐꯥꯕ ꯌꯥꯗꯦ ꯐꯥꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯁꯞꯇꯗ ꯄꯥꯏꯊꯔꯀꯥꯟꯗ ꯐꯥꯔꯤꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯇꯝꯖꯅꯤꯡꯉꯥꯏꯅꯤ ꯑꯩꯅ ꯇꯧꯒꯦ ꯈꯟꯕ ꯇꯧꯗꯕ ꯌꯥꯗꯦ ꯈꯟꯕ ꯁꯤꯃꯗꯤ ꯑꯩ ꯇꯧꯗꯕ ꯌꯥꯗꯦ ꯈꯟꯕꯁꯦ ꯉꯝꯅꯅꯕ ꯇꯧꯕ ꯇꯥꯕ ꯑꯗꯨꯁꯨ ꯑꯣꯖꯥꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯑꯩꯅ ꯅꯤꯡꯁꯤꯡꯂꯛꯄꯗ ꯉꯁꯤꯗꯒꯤꯅ ꯆꯍꯤ 30 ꯅꯤꯐꯨꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯍꯟꯁꯤꯡꯁꯤꯅ ꯅꯥ ꯂꯩꯗꯨꯅ ꯋꯥꯔꯛꯄꯤ ꯑꯗꯨ ꯇꯧꯅꯣ ꯈꯨꯄꯥꯛꯅꯁꯨ ꯊꯥꯖꯟꯕꯤ ꯑꯗꯨ ꯇꯧꯅꯣ ꯑꯗꯨ ꯈꯨꯗꯤꯡꯃꯛꯇꯣ ꯉꯁꯤ ꯂꯣꯏꯅ ꯅꯨꯡꯁꯤꯔꯛꯑꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯗꯤ ꯑꯩꯃꯛꯅ ꯑꯩꯒꯤ ꯏꯁꯥꯒꯤ ꯌꯨꯝꯗ ꯃꯣꯏ ꯇ꯭ꯌꯨꯁꯟ ꯇꯧꯕ ꯂꯥꯛꯅ ꯑꯩꯅ ꯑꯣꯖꯥ ꯑꯣꯏꯅ ꯇꯝꯕꯤꯅ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯇꯕꯁꯤ ꯇꯧꯋꯦ ꯃꯁꯤ ꯀꯔꯤꯒꯤ ꯑꯍꯣꯡꯕꯁꯤꯅ ꯁꯃꯥꯖꯁꯤꯒꯤ ꯑꯍꯣꯡꯕꯁꯤꯅ ꯏꯟꯇꯔꯅꯦꯠꯀꯤ ꯖꯨꯒꯅꯤꯅ ꯃꯣꯕꯥꯏꯜꯒꯤ ꯖꯨꯒꯅꯤꯅ ꯋꯦꯁꯇꯔꯟ ꯁꯤꯚꯤꯂꯥꯏꯖꯦꯁꯟꯁꯤ ꯂꯥꯛꯑꯀꯥꯟꯗ ꯃꯊꯛ ꯊꯣꯛꯄ ꯃꯃꯥ ꯃꯄꯥ ꯐꯥꯎꯕꯗ ꯇꯣꯛꯊꯣꯛꯑꯗꯅ ꯁꯦꯟ ꯄꯥꯏꯕꯕꯨꯗ ꯕꯦꯚꯥꯔ ꯇꯧꯕ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕꯗꯕꯨ ꯕꯦꯚꯥꯔ ꯇꯧꯕ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯤꯔꯛꯏꯕ ꯑꯣꯖꯥꯕꯨꯗꯤ ꯕꯦꯚꯥꯔ ꯇꯧꯗꯕ ꯑꯁꯤꯒꯨꯝꯕ ꯆꯠꯅꯕꯤꯁꯤ ꯂꯥꯛꯏ ꯃꯁꯤ ꯂꯥꯜꯂꯤ ꯁꯥꯏꯟꯇꯤꯁꯁꯨ ꯑꯣꯖꯥꯅ ꯇꯥꯛꯂꯛꯑꯝꯒꯅꯤ ꯊꯤꯀꯥꯗꯥꯔꯁꯨ ꯑꯣꯖꯥꯅ ꯇꯥꯛꯂꯛꯑꯝꯒani ꯃꯟꯇ꯭ꯔꯤꯁꯨ ꯑꯣꯖꯥꯅ ꯇꯥꯛꯂꯛꯑꯝꯒani ꯗꯥꯛꯇꯔꯁꯨ ꯑꯣꯖꯥꯅ ꯇꯥꯛꯂꯛꯑꯝꯒani ꯄꯨꯝꯅꯃꯛ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯑꯈꯪ ꯑꯍꯩ ꯂꯣꯏꯅꯃꯛꯁꯦ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯣꯖꯥꯅ ꯂꯥꯏꯔꯤꯛ ꯇꯥꯛꯂꯛꯄ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯅ ꯑꯣꯖꯥ ꯒꯨꯔꯨ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏ ꯏꯃꯥ ꯏꯄꯥꯒꯤ ꯍꯦꯛ ꯃꯊꯪꯗ ꯂꯩꯕ ꯃꯤꯑꯣꯏ ꯃꯤꯁꯛꯅꯦꯅ ꯈꯟꯕꯤꯔꯒ ꯑꯉꯥꯡꯁꯤꯡꯅ ꯑꯣꯖꯥꯅ ꯍꯥꯏꯕ ꯏꯟꯕꯤꯌꯨ ꯑꯩꯅ ꯍꯥꯏꯖꯤꯟꯕꯒꯤ ꯋꯥꯐꯝ ꯅꯠꯇꯦ ꯑꯣꯖꯥꯒꯤ ꯒꯨꯔꯨꯒꯤ ꯕꯣꯔ ꯐꯪꯗ꯭ꯔꯕ ꯑꯉꯥꯡꯗꯣ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄꯗ ꯃꯁꯥꯗ ꯑꯗꯨꯝ ꯈꯔ ꯋꯥꯒꯅꯤ ꯃꯔꯝꯗꯤ ꯃꯃꯥ ꯃꯄꯥꯅ ꯄꯤꯔꯤꯕ ꯕꯣꯔꯗꯨꯒꯤ ꯍꯦꯛ ꯃꯊꯪꯗ ꯑꯣꯖꯥ ꯒꯨꯔꯨꯒꯤ ꯕꯣꯔ ꯑꯗꯨꯅ ꯂꯣꯏꯁꯤꯟꯖꯔꯛꯄꯗ ꯑꯩꯅ ꯃꯌꯥꯝꯗ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯊꯃꯣꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯁꯤꯒꯨꯝꯕ ꯀ꯭ꯂꯕ ꯑꯁꯤꯒꯤ executive ꯃꯦꯝꯕꯔꯁꯤꯡ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯗꯤ ꯀ꯭ꯂꯕꯁꯤꯒꯤ ꯂꯩꯔꯤꯕ ꯅꯍꯥꯔꯣꯜ ꯃꯌꯥꯝꯁꯤꯅ ꯁꯤꯜꯂꯒ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯄꯥꯡꯊꯣꯛꯄꯁꯦ ꯃꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯇꯥꯡꯕꯅꯦꯅ ꯂꯧꯏ ꯉꯁꯤꯒꯤ ꯁ꯭ꯇꯦꯖꯇ ꯀꯥꯈꯠꯂꯛꯂꯤꯕ ꯑꯉꯥꯡ ꯑꯔꯖꯨꯟ ꯄꯥꯏꯂꯣꯠ ꯄꯦꯔꯤꯁ ꯑꯗꯒꯤ ꯃꯦꯔꯤꯅꯥ ꯃꯈꯣꯏꯁꯤꯡꯗꯨꯅ ꯃꯁꯤꯗ ꯀꯥꯈꯠꯂꯛꯏꯕꯁꯦ ꯃꯁꯤꯒꯤ ꯍꯦꯕꯤꯠꯁꯤ ꯂꯩꯍꯟꯕ ꯗꯔꯀꯥꯔ ꯂꯩ ꯋꯤꯅꯔ ꯑꯣꯏꯕꯒꯤ ꯍꯦꯕꯤꯠꯁ ꯑꯃ ꯂꯩꯍꯟꯕ ꯗꯔꯀꯥꯔ ꯂꯩ ꯁ꯭ꯇꯦꯖ ꯊꯛꯇ ꯀꯥꯗꯨꯅ ꯄ꯭ꯔꯥꯏꯖ ꯂꯧꯕ ꯍꯥꯏꯕꯁꯦ ꯃꯣꯏꯗ ꯍꯩꯅꯍꯟꯕ ꯗꯔꯀꯥꯔ ꯂꯩ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯇꯧꯕꯒꯤ ꯗꯔꯀꯥꯔ ꯑꯃ ꯂꯩꯌꯦꯕ ꯁꯤ ꯇꯣꯏꯅ ꯇꯧꯔꯕ ꯀꯥꯟꯗ ꯗꯥꯛꯇꯔ ꯗꯥꯅꯕꯤ ꯂꯥꯏꯁ꯭ꯔꯝꯅ ꯂꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯗ ꯑꯐꯕ ꯋꯥꯐꯝ ꯀꯌꯥ ꯉꯥꯡꯉꯤꯕꯁꯦ ꯃꯥꯒꯨꯝꯕ ꯋꯥꯉꯥꯡꯂꯣꯏ ꯀꯌꯥ ꯑꯃ ꯃꯅꯤꯄꯨꯔꯗ ꯂꯩꯇꯕ ꯅꯠꯇꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩ ꯗꯥꯛꯇꯔ ꯑꯔꯨꯟ ꯂꯩꯔꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯂꯥꯛꯆꯁꯅꯨ ꯉꯥꯡꯁꯅꯨ ꯇꯝꯕꯤꯁꯅꯨ ꯈꯪꯍꯟꯁꯅꯨ ꯑꯩꯈꯣꯏꯅ ꯃꯁꯤ ꯃꯌꯥꯝꯁꯦ ꯇꯥꯁꯜꯂꯒ ꯈꯪꯍꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯑꯐꯕꯗ ꯂꯥꯛꯀꯗꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯌꯨꯝ ꯂꯩꯀꯥꯏꯁꯦ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯔꯦ ꯑꯐꯕ ꯑꯉꯥꯡ ꯃꯌꯥꯝ ꯊꯣꯛꯂꯛꯑꯦ ꯑꯐꯕ ꯃꯄꯥ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯑꯦ ꯃꯃꯥ ꯃꯌꯥꯝ ꯁꯦꯝꯃꯤꯕ ꯁꯥꯔꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯃꯁꯤꯒꯤ ꯃꯍꯩꯁꯦ ꯃꯤꯃꯥꯡ ꯊꯣꯛꯅ ꯌꯦꯟꯕꯤꯁꯦꯕ ꯃꯃꯥ ꯃꯄꯥꯗꯨꯗꯁꯨ ꯄ꯭ꯔꯥꯏꯖ ꯄꯤꯕꯤꯁꯦꯕ ꯉꯁꯥꯏ ꯑꯉꯥꯡꯗ ꯄꯤꯔꯦ ꯑꯣꯀꯦ ꯐꯥꯏꯟ ꯑꯗꯨꯒꯤ ꯃꯇꯪ ꯇꯥꯔꯛꯄꯗꯗꯤ ꯃꯊꯪꯒꯤ ꯀꯩꯅꯣꯗꯗꯤ ꯑꯃꯨꯛ ꯐꯪꯁꯟꯗꯗꯤ ꯃꯃꯥ ꯃꯄꯥꯗꯁꯨ ꯄꯤꯕꯤꯌꯣ ꯃꯔꯝꯗꯤ ꯁꯦꯝꯃꯛꯏꯕꯁꯦ ꯃꯃꯥ ꯃꯄꯥꯗꯨꯅ ꯁꯦꯝꯃꯛꯄꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯈꯤ ꯇꯥꯔꯒꯗꯤ ꯑꯃꯒꯤ ꯃꯇꯧ ꯑꯃꯅ ꯇꯧ ꯑꯃꯅ ꯃꯒ ꯇꯧ ꯑꯃꯅ ꯇꯧ ꯇꯧꯗꯅ ꯑꯩꯈꯣꯏ ꯑꯐꯕ ꯑꯄꯤꯛꯄ ꯃꯥꯡꯖꯤꯟ ꯊꯥꯕ ꯂꯩꯀꯥꯏ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯔꯛꯀꯅꯤꯅ ꯈꯜꯂꯤ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯂꯦꯡꯕꯤꯔꯛꯄꯒꯤꯗꯃꯛ ꯍꯟꯅ ꯑꯗꯨꯝ ꯈ꯭ꯋꯥꯏꯈꯤꯕꯄꯨ ꯑꯩꯅ ꯑꯩꯒꯤ ꯊꯃꯣꯏꯗꯒꯤ ꯊꯃꯣꯏ ꯁꯦꯡꯅ ꯉꯁꯤꯒꯤ ꯐꯪꯁꯟ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯕꯒꯤꯗꯃꯛ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯑꯃꯗꯤ ꯀ꯭ꯂꯕꯀꯤ ꯑꯉꯥꯡꯁꯤꯡꯅꯁꯨ ꯋꯥꯔꯠ ꯑꯣꯐ ꯊꯦꯡꯛꯁ ꯁꯣꯏꯗꯅ ꯄꯤꯔꯛꯈꯤꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯡꯉꯥꯏꯖꯕꯗꯨꯅ ꯐꯣꯡꯗꯣꯛꯆꯕꯅꯤ ꯃꯗꯨꯒꯤꯗꯃꯛꯇ ꯂꯦꯡꯕꯤꯔꯛꯂꯤꯕ ꯑꯍꯜ ꯂꯃꯟ ꯏꯃꯥ ꯏꯕꯦꯟ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ